Mathangi numitni Leireldu Manambemga Doctorgi Yumda Result puduna lakli Mabungdi yauraktre thabak chatkibana Doctorgi roomdani Doctor duna Result hangdoktuna muna yengi aduga tapna Leirelda yengduna Ibema Nangi se kidney da infection thokpani Chaba thakpa chang yam naitrabo nangbo Chaba thakpa matam nayo Nasada hana mapan thokpa khotpada nungaitabagi problem gumbadi leibro Kharadi nungaitaba lei doctor Ai hidak khara ige masi saraga tapna parakani hena luba nateda hidak langthak chaba thakpa cheksindaba matam naidabadi yade ko pung khena hanba yade timing jana sana cha thakadabani hidak phasna saradi kaishu thoidokpa tawroi hidak langthak phasna sadradi hena sokani ko nangi se ngana khanghori siam phai oi doctor se iribi hidak singse tha ama mapung phana satho aduga tha khudingi se kabla uko phani doctor dudi amuk chacharukhige yauro manamaga punna tholai hidaksu leithokrasi haiduna hidak laifamduda changi hidak sing leiraga mayumda muhalai somdana susmidu chumlenda call tawsilai lakliba phone duda yenglaga chumlen tapna paikhatli tanna Susmina Kaidawrige Kaino khara sum yenglambani Chakti saraba Jare Nangdi saraba Jare Phone ga se aikoina tawdradi nongmata tawbirakpa natene Adui nateda thabak sumsinbase tawrini Thabak komise ai tarini dude Nang ko sidiba Susmi Wakradi hagdokningi adubu chumlengi mawongduda hagdokpa ngamda leiringai hairage khali ado haige tawringai chumlena marak pathalai susmi ai call ama lai amta thamge ko ai mu call back tawrake hoi ai ngairamdoini ko hoi lakliba foldo leirel gini waiting leirambatuda leirel mathoi sunungai ta leiringai chumlena phone amu tawsilai leirel paikhalai Hello? How? Kaidoramino? Siya sang khara sumyang lamani. Aduda susmida phone tawsilaktana wari mong ngahak saruri. Jamna kay sukan na nahirakpa chumlengi wahayduda leiralgi thamoyda diyam nari kay sukan na basaraga. Siya susmira. Adu nangbu chaka sarabo. Doktor na ngasay kay hayraba. Wari sari ngay tamosa ulae na phone itakaki. Handakti thabak chinmandana namu phajanasu yingsinbiba ngamjre chumlen na harakpa wahai kharaduna leirel mamitaki mapi tarai kapningmuda phajilaga kishu tawdeda chaba thakpa matam naidabaine aduna hidak khara iri aduga mu chekap lao na haire adudi hidaki sedo thajilo aingonda hayeng leiraga thilaage leiringa sa helakpada leiri ado Ay tumnaba tawrage tumba saba matam nayo na hay chumlen pung haifet yingi kaino yam ngalida matam kharadi ngana tungge ado ay kainom ta haizage kaidoraba haizona ayengdi ayabi hoida chaluge dada thabak chappada amta thinbiramgera chumlen ngeha khallaba matung hoi thinbige ado halakpadi ayabi da tum thilalaage pare ai tumage dudi tumba sumbiyo isay nungsiba masakpiyo leirel ngasidi chumlenda roiba oina isay sakhalaga sumhange khali ma chumlendi nungsi adubu mapana harakiba wahi kharadudi adum ningsingi aduna ma chumlenda naksinge haibadi khandri hoi saki kai isay sa ohaino adungali wari ngak sase aduga saki ai kai wari sase haino ibani gi wari bu kai oini nungsibai wari ni dana hausikbu angang masa dauna ando dada nungsinaba kudingse tungna gande haine tungna khrabadi nungsibagi magulse mangi so haine ayengwa ibani luhongkradi nungsibagi magulse handhar ani ko adudi ai pamde kaigino mina kainaragana hena
ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕ? ꯑꯦꯔꯥ, ꯁꯣꯏ ꯂꯥꯎꯕ ꯋꯥꯗꯣ ꯄꯪꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨꯗ, ꯄꯜꯂꯛꯀꯅꯨ. ꯀꯥꯏꯅꯔꯒ ꯍꯦꯟꯒꯠꯄ ꯃꯒꯨꯟꯒ ꯄꯥꯝꯖꯗꯦ ꯑꯩ. ꯃꯒꯨꯟ ꯍꯟꯊꯒꯦꯔꯥ ꯍꯦꯟꯒꯠꯀꯦꯔꯥ, ꯑꯩꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯕ, ꯅꯪꯕꯨ ꯑꯗꯨꯝꯁꯨ ꯅꯨꯡꯁꯤꯅꯤꯗ. ꯑꯗꯣ ꯇꯣꯟ, ꯅꯨꯡꯁꯤꯕꯤ ꯑꯝꯇ ꯇꯧꯔꯛꯑꯣ. ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯔꯦꯜ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤ. ꯆꯨꯝꯂꯦꯟ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯆꯝꯕ ꯅꯠꯇ꯭ꯔꯕꯅꯤ. ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄꯗ ꯐꯖꯕ ꯅꯠꯇꯕꯅ ꯁꯨꯝ ꯂꯣꯠꯁꯤꯟꯈ꯭ꯔꯕꯅꯤ. ꯁꯨꯝꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯆꯨꯝꯂꯦꯟꯕꯨ ꯊꯥꯗꯣꯛꯄꯗꯤ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯃꯥꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯈꯤꯕꯅꯤ. ꯗꯗꯥ, ꯀꯔꯟ ꯉꯥꯡꯒꯅꯨ. ꯅꯪ ꯀꯔꯟ ꯌꯥꯝ ꯄꯥꯝꯕ꯭ꯔꯕꯨ ꯑꯩ ꯐꯣꯟ ꯊꯝꯖꯍꯧꯔꯒꯦ. ꯀꯩ ꯀꯔꯟꯅꯣ ꯁꯤꯕꯣ? ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯖꯕꯅꯤ. ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯤ. ꯁꯤꯕꯨ ꯑꯩ ꯅꯨꯄꯤꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ? ꯁꯤ ꯇꯧꯔꯛꯑꯣ. ꯑꯁ, ꯉꯝꯃꯔꯣꯏ. ꯑꯣꯍꯣ, ꯉꯥꯏꯔꯦ. ꯂꯩꯔꯦꯜ ꯃꯄꯤꯗꯨ ꯐꯠꯇꯩꯊꯣꯛꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯨꯝꯂꯦꯟꯗ ꯐꯣꯟꯗ ꯄꯞꯄꯤ ꯇꯧꯏ. ꯂꯩꯔꯦꯜ ꯃꯄꯤꯗꯤ ꯗꯨꯃꯛ ꯇꯥꯔꯤ. ꯆꯨꯝꯂꯦꯟꯗꯤ ꯊꯃꯣꯏꯗ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ. ꯇꯣꯟ, ꯀꯩꯗꯧꯉꯩꯅꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯇꯣꯏꯁꯤꯕꯣ? ꯗꯗꯥꯗꯤ ꯉꯥꯏꯕꯗ ꯋꯥꯔꯤꯕꯣ? ꯏꯇꯨ ꯅꯨꯡꯁꯤꯕꯤ, ꯅꯪꯁꯦ ꯄꯦꯅ ꯀꯣꯜꯂꯒ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯇꯨꯝꯕꯒ ꯐꯪꯗꯣꯏꯁꯦ? ꯑꯁ, ꯗꯗꯥ ꯅꯪꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ. ꯑꯩ ꯇꯨꯝꯖꯍꯧꯔꯒꯦ. ꯌꯥꯔꯣꯏ ꯇꯨꯝꯕ. ꯅꯪꯉꯣꯟꯗ ꯏꯔꯥꯡ ꯇꯧꯗꯅ ꯑꯩ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ? ꯑꯗꯨ ꯌꯥꯔꯦ, ꯈꯔ ꯇꯧꯔꯗꯤ ꯇꯨꯝꯃꯁꯤ. ꯏꯁꯩ ꯁꯛꯂꯣꯕ. ꯅꯪꯕꯨ ꯇꯨꯝꯅꯤꯡꯉꯕꯣ? ꯇꯨꯝꯅꯤꯡꯉꯤ. ꯀꯩ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯅꯣ? ꯑꯃ ꯍꯦꯛꯇ. ꯆꯨꯝꯂꯦꯟ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯑꯃ ꯁꯛꯄ ꯍꯧꯔꯛꯏ. ꯏꯁꯩꯗꯨ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯤꯉꯩ ꯂꯩꯔꯦꯜꯗꯨ ꯍꯤꯛ ꯀꯞꯊꯣꯔꯛꯏ. ꯆꯨꯝꯂꯦꯟ ꯏꯁꯩꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯒ, ꯇꯣꯟ, ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯏꯁꯩꯗꯨꯗ ꯁꯨꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯗꯗꯥ, ꯅꯪ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ? ꯑꯁ, ꯑꯁꯤꯕꯨ ꯋꯥꯅꯤ. ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ. ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯗꯅ ꯁꯣꯏ ꯂꯥꯛꯇꯅ ꯀꯥꯏꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯆꯨꯝꯂꯦꯟꯅ ꯂꯩꯔꯦꯜꯕꯨ ꯆꯩꯊꯠꯂꯛꯏ. ꯀꯩꯅꯣ ꯀꯥꯏꯅꯕꯗꯤ? ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ. ꯅꯪꯅꯦ ꯁꯣꯏ ꯂꯥꯎꯏ ꯑꯩ. ꯇꯣꯟ, ꯑꯩ ꯍꯧꯖꯤꯛ ꯅꯅꯥꯛꯇ ꯂꯥꯛꯎꯔꯥ? ꯀꯩꯒꯤ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯨꯝ ꯎꯅꯤꯡꯉꯛꯄ. ꯅꯪꯕꯨ ꯀꯞꯍꯟꯕꯒꯤ ꯊꯦꯝꯕ ꯂꯥꯛꯇꯣꯏꯕ. ꯑꯩꯅ ꯀꯞꯄꯤꯁꯤꯗꯤ ꯗꯗꯥꯅ ꯀꯞꯍꯟꯕꯁꯨ ꯅꯠꯇꯦ. ꯑꯩ ꯏꯇꯣꯝꯇ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯀꯞꯆꯔꯛꯄꯅꯤ. ꯑꯗꯨꯏꯁꯨ, ꯑꯗꯣ ꯕꯕꯥ ꯃꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤ. ꯑꯄꯥꯝꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯗ ꯑꯌꯥꯕꯒ ꯂꯣꯏꯅ ꯄꯤꯔꯤ. ꯑꯗꯣ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ? ꯉꯥꯏꯈꯣꯗ, ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ. ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯜꯂꯒ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯩꯖꯈꯤꯒꯦ. ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯁꯤꯗꯤ. ꯑꯁ, ꯇꯣꯟ, ꯅꯪꯁꯦ ꯑꯩꯒꯤ ꯈꯤꯇꯗꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯗꯦ. ꯂꯩꯔꯦꯜ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ. ꯑꯩ ꯇꯧꯏ. ꯅꯪꯒꯤꯗꯃꯛꯅꯤ. ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯁꯨ ꯅꯪꯅ ꯍꯦꯟꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤ, ꯑꯗꯨꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠꯀꯤꯗꯃꯛꯅꯤ. ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯔꯣꯀꯣ? ꯗꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ. ꯌꯥꯗꯣꯏꯅꯦ. ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯁꯤꯗꯤ. ꯑꯗꯣ ꯇꯣꯟ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯑꯣ. ꯁꯤ ꯍꯥꯏꯗꯨꯅ ꯆꯨꯝꯂꯦꯟꯅ ꯂꯩꯔꯦꯜꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯂꯩꯔꯦꯜꯁꯨ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ. ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯃꯃꯥꯏꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯈꯠꯂꯤ. ꯆꯨꯝꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯦꯜꯕꯨ ꯌꯦꯡꯖꯔꯛꯏ. ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ. ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯀꯞꯄꯒ ꯃꯃꯥꯏ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯄꯣꯝꯍꯜꯂꯦꯕ. ꯑꯗꯣ ꯄꯣꯝꯃꯁꯨ ꯑꯗꯨꯝ ꯐꯖꯩ, ꯑꯗꯨꯝ ꯅꯨꯡꯁꯤ. ꯑꯁ, ꯗꯥ, ꯌꯥꯔꯦꯕ. ꯀꯩ ꯌꯥꯔꯤꯅꯣ? ꯂꯣꯏ ꯌꯥꯔꯦ. ꯅꯨꯃꯤꯠꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯝꯈ꯭ꯔꯦ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯦꯜꯕꯨ ꯆꯨꯝꯂꯦꯟꯅ ꯊꯕꯛ ꯆꯠꯄꯗ ꯑꯕꯦ ꯍꯣꯏꯗ ꯊꯤꯟꯕꯤꯔꯝꯃꯤ. ꯂꯩꯔꯦꯜꯅ ꯍꯥꯟꯅ ꯑꯕꯦꯗ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯕꯦꯁꯨ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯨꯝꯂꯦꯟꯅ, ꯑꯕꯦ, ꯍꯣꯔꯦꯟ ꯅꯪꯗꯣ ꯃꯥꯁꯦ ꯐꯖꯅ
mayum yau phok thinbiramo ko. Abe nokladuna. Hoi hoi. Ai mabu magi kabok thinjilamage. Punna muk nokminai. Pare pare adudi ai jakrage. Fazna lehuro ko. Leril su hoi haiduna lehuri. Jumlen su saikri. Abega leril ga punna mayum da changminari. Kada sangduna leril bu phamhali. Leril su mana lerek pasapotu abeda piduna. Se is nang se akhoi bu lakpagi achapot ka leriro. Nasaktu yam pakti. Aina leiba nati dadana leirini. Aina leyo ka haidi. Khangiba nangna liiduga. Is ai kai liiba sini nang. Phagi dawbani ado nangna phone duda yam matha sabi dawnaga tawreidu kai leirageba. Abe ai hausi matha yam sai. Nungai phamsu khangdi isase. Ai wakhal amai thok thokte. Abe tapna kai dawrageba. Ai punsi se thaina da kidom lebak thidona la abani. Hausiksu lebak thibi haido adum oi. Taning de kari lebak thibano. Aidi nangmu lebak phabi leite khalini. Nawa haire nangdi afaba phange. Adudabu kai penjige nang ha. Dada yam pai. Adubu sukpaba mbase. Handak mapokidi ai kitam lam jamal. Koino nangai sibu leira. Leira kapaka dawri. Aduga wari pumnamaksu abeda leira. Abe su nungai tana tari. Adudi nang hausi kaidawani leira. Aduni abe ai wakal habtu thokje. Nungai pamsu kangre. Hausi mangonda su khanganingthi. Ai to pom khangtadana nangi manakta laklabani. Se kaisu khaluna se. Da chumlen su kaisu yaroi. Adu koina noini nungsinar agabu amata su oinarabaduda nang hena kanjilunu se. Si haiduna lerelgi mapidubu daithokpirei. Abe mana igidamak lepirakpa pambam tingbirakpaduni. Aina kiriba moi babada yam chinglemi. Ahan oirasu wa tare tara thokna ngangba ahan nate. Amata ngangmada masang naina ngangi. Aibu masa amagum hairamba fazrabu wahai kharaduna aibu ikong ikuse loina punsinbikri pangal thokche. Oise kem khalunu chak chathurase aduga amuk wari sarase. Asum tawduna numittu abega leirelga amuk kapmina amun nokmina hokri. Mathangi nimita phone tawba message taba leirel inthi nungai na halaktre. Phone tawrusu pairakidre. Maraktuda waiting hekle amuksu tawri jumlen khoidawdi yam saugatli. Adubu upai ma irei leite. Paikhatlaga thabak chili ima masa ngamde sidangni hairiba. Leirelsu mafamdagi lapthoklage khali. Numitu Leirel manambemda hafe saurakna warido kharadi khanghali. Masu kainarage makti haidi. Matam khara yenge haina haizili. Manambemdadi ma matam khara jumlendagi lotlage haiduna manambemda hairi. Inambem mana ibu tasingna nungsirabadi ma aibu koi thirakani. Ai yenglage magi nuksibase asengbra haina. Aibu thamoisina nungsi haibadudi aisu khangi. Adubu mada nunganigi marakta ha oiraba misakni. Aigidamak kadai phau lepiba ngame haibada yenglagi ai. Matam khara ai mafamdagi lotlage. Ai ngarang numit chupa makhanba yaba khalabani. Inambem tumina imungda leirage. Mangonda imagi manau nupigi mayumda leiruna haijilage. Angaubanina aibu hangba thiba laklasu inambem hoina phanabadum khumbiyo. Leiragi mataududa nungaitana santanana. Hira kaisu hena kanjilunuse. Nupa masana yadana hekta luhongba yaponteda. Aduni inambem aina yeningbibasu manaibu sena nungsibirabadi aigidamak punsi chupa lepibrana. Makhoi babana aigi nakta laktuna masabu thadokpiyu hairabakum. Magi ningaida khangba ngamdadana babana inakta masabu phajinbiyu hairabada ai ngaikigi nambe. Ai isanadi magi manakta
ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ꯫ ꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯆꯥꯕ ꯊꯛꯄꯗꯨ ꯃꯇꯝ ꯅꯥꯏꯌꯨ, ꯅꯪꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯒꯟꯕꯤꯗꯣ ꯐꯠꯇꯦꯀꯣ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯈꯥꯡꯒꯟꯕꯤ ꯑꯣꯏꯗꯧꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯕꯦꯝ꯫ ꯂꯩꯔꯦꯜ ꯆꯨꯝꯂꯦꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯆꯨꯝꯂꯦꯟꯁꯨ MUꯗ ꯂꯩꯔꯤ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯇꯥꯕ꯭ꯔꯣ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯆꯨꯝꯂꯦꯟ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕꯅꯤꯅ ꯋꯥꯗꯣ ꯀꯥ ꯍꯦꯟꯅ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯀꯩꯗꯧꯔꯦ? ꯑꯩꯗꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯗꯣꯝꯆꯥꯗꯣ ꯀꯟꯅ ꯅꯥꯔꯦ, ꯃꯆꯥꯅꯨꯄꯤꯁꯨ ꯑꯝꯇ ꯌꯧꯖꯗꯕꯅꯤ꯫ ꯑꯩꯕꯨ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯊꯥꯔꯛꯀꯦꯅ ꯄꯥꯎ ꯂꯥꯛꯑꯦ꯫ ꯉꯁꯤꯗꯣ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗ ꯏꯃꯥꯒꯤꯗꯤ ꯏꯅꯝꯕꯦꯝ ꯍꯣꯏꯅ ꯌꯦꯡꯁꯤꯟꯖꯔꯅꯤ, ꯁꯤ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯆꯨꯝꯂꯦꯟ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ꯫ ꯁꯥꯎꯅꯤꯡꯂꯤꯕ ꯀꯧꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯉꯥꯡꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯍꯥꯟꯅ ꯈꯟꯅꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯄ ꯋꯥꯅꯤꯅ ꯅꯪ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯎꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ ꯆꯨꯝꯂꯦꯟ꯫ ꯂꯩꯔꯦꯜ ꯁꯣꯝꯅ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯆꯨꯝꯂꯦꯟꯗꯤ ꯁꯥꯎꯕꯅ ꯁꯣꯝꯅ ꯃꯩ ꯍꯧꯔꯤ꯫ ꯀꯣꯜꯗꯨ ꯁꯥꯎꯅ ꯀꯛꯂꯁꯨ ꯑꯃꯨꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ, ꯑꯗꯨꯕꯨ ꯍꯟꯅ ꯇꯧꯔꯛꯇꯦ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ꯫ ꯇꯥꯏꯃꯤꯡꯗꯨꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯕꯤ ꯁꯨꯁꯃꯤꯗꯨ ꯑꯃꯨꯛ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯀꯣꯜꯗꯨ ꯄꯥꯏꯗꯦ ꯆꯨꯝꯂꯦꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ? ꯀꯩ ꯂꯩꯔꯦ? ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ, ꯀꯩ ꯂꯩꯔꯒꯦ? ꯁꯨꯝ ꯇꯧꯔꯛꯄꯅꯤ, ꯊꯕꯛ ꯆꯠꯄ꯭ꯔꯥ ꯍꯪꯒꯦꯅ, ꯆꯠꯇ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯒꯦꯅ꯫ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯍꯧꯖꯤꯛ, ꯊꯕꯛ ꯈꯔꯁꯨ ꯆꯤꯜꯂꯤ, ꯐꯔꯛ ꯇꯥꯅꯤ, ꯊꯝꯃꯒꯦ꯫ ꯁꯨꯁꯃꯤ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯨꯝꯂꯦꯟꯗ ꯐꯣꯟ ꯇꯧꯕ ꯀꯛꯈꯤ꯫ ꯁꯣꯝꯅ ꯆꯨꯝꯂꯦꯟꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯗ ꯏꯀꯥꯏꯕꯁꯨ ꯄꯣꯛꯏ, ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯉꯔꯣꯏꯅ ꯈꯪꯗ꯭ꯔꯕ ꯃꯤꯅꯤꯅ ꯃꯊꯪ ꯀꯔꯤꯃꯨꯛ ꯇꯧꯔꯛꯄ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯤ꯫ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯀꯅꯤ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯗ꯭ꯔꯤ, ꯐꯣꯟꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯗ꯭ꯔꯤ꯫ ꯆꯨꯝꯂꯦꯟ ꯋꯥꯗꯤ ꯌꯥꯝ ꯋꯥꯏ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯂꯩꯔꯦꯜꯒꯤ ꯃꯅꯝꯕꯦꯝꯒꯤ ꯅꯝꯕꯔꯁꯨ ꯃꯉꯣꯟꯗ ꯂꯩꯇꯦ, ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯗꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯂꯩꯔꯦꯜ ꯍꯣꯏꯒꯤ ꯒꯦꯠꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ, ꯑꯗꯨꯕꯨ ꯎꯖꯕ ꯐꯪꯗꯦ꯫ ꯃꯅꯝꯕꯦꯝ ꯐꯥꯎꯕ ꯎꯖꯕ ꯐꯪꯗꯦ꯫ ꯃꯅꯝꯕꯦꯝꯕꯨ ꯎꯔꯗꯤ ꯀꯩꯅꯣꯝꯇꯒꯤ ꯍꯪꯒꯦ ꯈꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥꯏꯖꯩ꯫ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯅꯕ ꯐꯪꯗꯍꯜꯂꯤꯕꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯦꯜ ꯍꯣꯏꯗ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃꯒ ꯑꯕꯦꯒ ꯍꯧꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯕꯦꯗꯨꯁꯨ ꯂꯩꯔꯦꯜꯅ ꯐꯣꯟ ꯑꯣꯐ ꯂꯩꯈꯤꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯕꯦ, ꯂꯩꯗꯤ ꯂꯩꯔꯝꯒꯗ꯭ꯔꯣ? ꯂꯩꯔꯝꯅꯤ ꯀꯩꯅꯣ, ꯏꯃꯨꯡꯗꯒꯤ ꯂꯣꯟꯕꯅꯤ ꯊꯣꯡꯁꯤ, ꯑꯩ ꯀꯧꯒꯦ꯫ ꯂꯩꯔꯦꯜ, ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯩꯔꯦꯜ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏꯗꯤ ꯂꯥꯎꯏ, ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯩꯔꯦꯜ ꯃꯁꯥꯗꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯗ ꯊꯛꯇꯕꯒ ꯈꯔꯗꯤ ꯁꯣꯛꯂꯤ꯫ ꯆꯥꯗ꯭ꯔ ꯊꯛꯇꯕꯅꯤꯅ ꯍꯤꯗꯥꯛꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯥꯗ꯭ꯔꯤ꯫ ꯃꯥ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯒ ꯎꯅꯕ ꯄꯥꯝꯗꯦ꯫ ꯑꯕꯦ ꯃꯈꯣꯜ ꯃꯥꯜꯂꯤꯗꯤ ꯈꯜꯂꯤ꯫ ꯊꯣꯡꯅꯥꯡ ꯃꯆꯥꯗꯨꯗꯒꯤ ꯇꯞꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯕꯦꯒ ꯅꯨꯄꯥ ꯑꯃꯒ ꯎꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯕꯅꯤꯅ ꯊꯣꯡꯅꯥꯎꯅꯒ ꯄꯤꯛꯄꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯁꯣꯔ ꯑꯃꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯃꯥ, ꯃꯄꯥꯟꯗ ꯑꯕꯦ ꯂꯥꯛꯏ, ꯅꯪ ꯃꯨꯗ ꯊꯣꯛꯂꯒ ꯀꯧꯁꯤꯜꯂꯛꯀꯦꯔꯥ? ꯑꯁꯨꯝꯅ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯁꯣꯐꯥ ꯊꯥꯔꯤꯕꯗꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯃꯛ ꯆꯪꯍꯜꯂꯛꯏ, ꯑꯗꯨꯒ ꯐꯝꯍꯜꯂꯝꯃꯤ꯫ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯅꯣꯏꯒꯤ ꯃꯔꯨꯞꯇꯣ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯉꯝꯗꯗꯅ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯂꯩꯕꯁꯦ ꯀꯨꯏꯔꯕꯅꯤ, ꯃꯥꯁꯨ ꯀꯧꯊꯣꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯉꯥꯎꯕꯤꯗꯣ ꯃꯋꯥ ꯃꯄꯥꯎꯁꯨ ꯇꯥꯗꯦ, ꯐꯣꯟꯁꯨ ꯆꯠꯇꯦ, ꯍꯦꯛꯇ ꯎꯅꯔꯒꯦꯅ ꯑꯩꯈꯣꯏ ꯂꯥꯛꯑꯕꯅꯤ꯫ ꯃꯃꯥꯗꯨ ꯆꯪꯈ꯭ꯔꯦ꯫ ꯑꯕꯦꯒ ꯅꯨꯄꯥꯗꯨꯒ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯂꯩꯔꯦꯜꯁꯨ ꯃꯁꯝ ꯃꯅꯥꯗꯨ ꯈꯔ ꯅꯥꯟꯊꯔꯒ ꯑꯕꯦ ꯍꯣꯏꯅ ꯐꯝꯂꯤꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯉꯛꯏ꯫ ꯇꯞꯅ ꯃꯆꯤꯟꯗ, "ꯎꯟꯕ,